ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯄꯥꯎꯈꯣꯡ ꯆꯟꯕ ꯍꯥꯏꯕꯁꯤ ꯂꯩꯔꯛꯏ꯫ ꯄꯥꯎꯈꯣꯡ ꯍꯥꯏꯕꯁꯤ ꯏꯁꯝ ꯍꯦꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥꯖꯗꯕ ꯄꯥꯎꯈꯨꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯕ ꯋꯥꯍꯪꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛꯅ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯨꯗ ꯂꯩꯕꯨ ꯊꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯁꯤꯡꯁꯤ ꯍꯦꯛꯄ ꯑꯣꯏꯅ ꯏꯇꯥ, ꯉꯁꯤꯗꯤ ꯄꯥꯎꯈꯣꯡꯗꯨ ꯆꯟꯅꯁꯤ, ꯐꯣꯡꯕ ꯉꯝꯕꯤ ꯇꯥꯟꯅꯁꯤ꯫ ꯃꯁꯤꯗ ꯊꯝꯕꯥꯜꯅ, ꯄꯥꯎꯈꯣꯡ ꯍꯥꯏꯕ, ꯏꯁ ꯑꯩꯉꯣꯟꯗꯕꯨ ꯍꯧꯖꯕ ꯁꯥꯔꯤ, ꯏꯇꯥ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯅ ꯉꯝꯕꯤꯅꯤꯗ, ꯑꯗꯨ ꯑꯣꯏꯗꯤ ꯆꯟꯅꯔꯁꯤꯅꯦ, ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯔꯁꯤ꯫ ꯌꯥꯏꯌꯦ ꯌꯥꯏꯌꯦ, ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯆꯠꯂꯣ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯛꯑꯒꯦꯀꯣ꯫ ꯍꯣꯏ꯫ ꯊꯝꯕꯥꯜꯅ ꯃꯨꯟꯅ ꯇꯥꯔꯤ꯫ ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯣꯡ ꯆꯜꯂꯤ, ꯖꯒꯣꯏꯁꯨ ꯁꯨꯡꯁꯥ ꯁꯥꯗꯕ, ꯏꯁꯩꯁꯨ ꯁꯨꯛꯁꯛ ꯁꯛꯇꯕ, ꯑꯗꯨꯕꯨ ꯐꯤꯗꯤ ꯄꯪꯊꯥꯗ ꯊꯥꯕ, ꯀꯔꯤꯅꯣ? ꯆꯜꯂꯛꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯗ ꯊꯝꯕꯥꯜꯗꯨ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯉꯥꯎꯔ ꯃꯥꯜꯂꯦ꯫ ꯖꯒꯣꯏꯁꯨ ꯁꯥꯗꯕ, ꯏꯁꯩꯁꯨ ꯁꯛꯇꯕ, ꯐꯤꯗꯤ ꯑꯗꯨꯝ ꯊꯥꯕ, ꯅꯪꯒꯤꯁꯤ ꯐꯗꯤꯒꯣꯝ ꯊꯥꯕꯗꯨꯔꯣ? ꯅꯠꯇꯦ, ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝ꯫ ꯑꯣꯏꯔꯝꯅꯤꯗ, ꯅꯠꯇꯦ ꯍꯥꯏꯕ, ꯑꯗꯨꯗꯤ ꯑꯣ ꯅꯪꯒꯤꯁꯤ ꯂꯥꯏ ꯇꯣꯡꯕ ꯃꯥꯏꯕꯤꯗꯨꯔꯥ? ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯃꯥꯏꯕꯤ ꯀꯥꯏꯅ, ꯅꯠꯇꯦ, ꯈꯪꯗ꯭ꯔꯕꯣ? ꯈꯪꯗ꯭ꯔꯦ, ꯑꯗꯨꯗꯤ ꯍꯣꯡꯂꯒꯦꯀꯣ, ꯄꯣꯂꯥꯡꯈꯣꯛꯄꯨꯅꯤꯗ꯫ ꯍꯥ? ꯃꯨꯟꯅ ꯈꯟꯖꯤꯜꯂꯒ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯍꯣꯏꯅꯦꯍꯦ, ꯆꯨꯝꯃꯤꯅꯦ, ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯄꯥꯎꯈꯣꯡ ꯆꯜꯂꯤ, ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯕ, ꯃꯩꯗ ꯇꯥꯔꯒꯅ ꯍꯤꯡꯕ ꯀꯩꯅꯣ? ꯌꯥꯝ ꯂꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯅꯔꯤꯕ ꯊꯨꯝꯗꯣ ꯑꯗꯨꯅꯤ꯫ ꯆꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯝꯕꯥꯜꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯨꯅ, ꯑꯁ ꯆꯨꯝꯈ꯭ꯔꯦꯅꯦ, ꯑꯩꯅ ꯑꯃ ꯍꯦꯜꯂꯦꯀꯣ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯅꯥ ꯊꯥꯡꯒꯣꯜ, ꯃꯍꯩꯅ ꯁꯤꯗ ꯍꯤꯗꯥꯛ ꯀꯩꯅꯣ? ꯅꯪꯒꯤꯗꯣ ꯍꯩꯒꯨꯝꯕ ꯆꯥꯕ ꯌꯥꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯪꯗꯦꯕꯣ ꯑꯩꯗꯤ, ꯑꯗꯨ ꯐꯥꯎꯕꯗꯤ ꯍꯥꯏ ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯗꯣꯛ ꯌꯥꯕ꯭ꯔꯣ? ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯖꯧꯅ꯫ ꯊꯝꯕꯥꯜꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯗꯨ ꯂꯥꯡꯊ꯭ꯔꯩꯔꯥ? ꯅꯠꯇꯦꯗ, ꯂꯥꯡꯊ꯭ꯔꯩ ꯅꯠꯇꯕ, ꯑꯗꯨꯗꯤ ꯍꯩꯅꯧꯔꯣ? ꯅꯠꯇꯦ ꯑꯃꯠꯇ, ꯑꯩ ꯐꯣꯡꯉꯒꯦꯁꯤ, ꯀꯤꯍꯣꯝꯅꯤ ꯀꯤꯍꯣꯝ꯫ ꯑꯣ ꯀꯤꯍꯣꯝ ꯑꯣꯏꯔꯦ, ꯍꯣꯏꯅꯤ ꯆꯨꯝꯃꯤꯅꯤ, ꯀꯤꯍꯣꯝꯒꯤ ꯃꯅꯥꯗꯣ ꯊꯥꯡꯒꯣꯜꯒꯤ ꯃꯌꯥꯒꯨꯝꯃꯤꯀꯣ꯫ ꯅꯪꯅ ꯉꯝꯗ꯭ꯔꯤꯁꯦ ꯑꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦꯀꯣ꯫ ꯑꯩ ꯆꯠꯂꯛꯀꯦꯁꯦ, ꯍꯟꯗꯛꯇꯤ ꯅꯪꯅ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯂꯣꯏꯗꯕ ꯑꯃ ꯑꯣꯏꯅ ꯆꯠꯂꯛꯀꯦ꯫ ꯃꯁꯥ ꯌꯥꯎꯋꯦ, ꯃꯈꯣꯡ ꯄꯥꯟꯗꯦ, ꯃꯉꯛ ꯌꯥꯎꯋꯦ, ꯃꯀꯣꯛꯇꯤ ꯄꯥꯟꯗꯦ, ꯄꯥꯝꯕꯣꯝ ꯄꯥꯜꯂꯤ, ꯈꯨꯠꯁꯥꯗꯤ ꯌꯥꯎꯗꯦ, ꯁꯤ ꯀꯩꯅꯣ? ꯅꯪꯒꯤꯗꯨꯗꯤ ꯍꯤꯡꯆꯥꯕ ꯑꯣꯏꯔꯝꯃꯅꯤ꯫ ꯅꯠꯇꯦ, ꯑꯣꯏꯔꯝꯒꯅꯤꯗ, ꯃꯗꯨꯕꯨ ꯍꯤꯡꯆꯥꯕ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯅꯠꯇꯦ ꯍꯥꯏꯕ, ꯃꯨꯟꯅ ꯈꯜꯂꯣ, ꯃꯈꯣꯡꯁꯨ ꯄꯥꯟꯗꯕ, ꯃꯉꯛꯁꯨ ꯄꯥꯟꯗꯕ, ꯑꯁ ꯍꯤꯡꯆꯥꯕ ꯑꯣꯏꯅꯤꯗ, ꯑꯩ ꯍꯤꯡꯆꯥꯕꯗ ꯂꯦꯞꯄꯦ꯫ ꯑꯣ ꯑꯗꯨꯕꯨꯔꯣ, ꯀꯥꯆꯤ ꯂꯩꯃꯨꯅꯤ꯫ ꯏꯁ ꯄꯛꯆꯔꯤꯕ꯭ꯔꯥ ꯑꯗꯨꯕꯣ? ꯀꯥꯆꯤ ꯂꯩꯃꯨꯅꯤ꯫ ꯍꯣ ꯉꯝꯖꯔꯣ ꯌꯥꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯛꯀꯦ꯫ ꯄꯤꯖꯔꯤꯈꯩ ꯄꯪꯀꯞꯇ ꯀꯞꯄ, ꯄꯤꯖꯗ꯭ꯔꯒꯅ ꯀꯞꯄ ꯇꯣꯛꯄ ꯀꯩꯅꯣ? ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ ꯆꯟꯅꯤꯅ ꯆꯜꯂꯤ, ꯀꯞꯇ꯭ꯔꯦꯡꯅꯤ ꯀꯞꯇ꯭ꯔꯦꯡ, ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯎꯈꯣꯡ ꯆꯟꯅꯗꯨꯅ ꯂꯩ ꯊꯤꯔꯤꯉꯩ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯕꯜꯂꯩꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅꯤꯗꯤ ꯄꯥꯎꯈꯣꯡꯒ ꯆꯟꯅꯔꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯑꯣꯏꯔꯦ, ꯁꯨꯝ ꯋꯥꯕ ꯀꯥꯎꯅꯕ ꯆꯟꯅꯔꯤꯕ ꯍꯥꯏꯗꯨꯅꯤꯗ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯛꯀꯦ, ꯐꯣꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯌꯥꯏꯅꯦ, ꯆꯜꯂꯧꯅꯦ꯫ ꯊꯥꯕꯜꯂꯩꯅ ꯄꯥꯎꯈꯣꯡ ꯆꯜꯂꯛꯏ, ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ, ꯊꯃꯣꯏ ꯑꯅꯤ ꯂꯤꯇꯤꯟꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯤ ꯌꯧꯅꯤꯡꯂꯕ, ꯑꯗꯨꯕꯨ ꯌꯧꯕꯗꯤ ꯉꯝꯗꯕ ꯀꯥꯟꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯊꯪꯂꯦꯟ ꯑꯣꯏꯕ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯕ ꯖꯥꯠꯅꯤ, ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯊꯪꯂꯦꯟ ꯏꯃꯥꯟꯒꯤ ꯃꯆꯥ ꯄꯥꯝꯃꯨꯕ, ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯊꯋꯥꯏ ꯃꯉꯥꯁꯦ ꯄꯥꯝꯃꯨꯕ ꯅꯈꯥꯗ ꯀꯠꯆꯔꯤꯁꯦ ꯂꯧꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅꯃꯨꯛ ꯈꯨꯝꯕ, ꯃꯥꯏꯗ ꯃꯗꯨ ꯉꯝꯈꯤꯔꯣꯏ, ꯅꯨꯡꯁꯤꯕꯤ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯅꯨꯖꯥ ꯏꯕꯦꯝꯃ, ꯍꯌꯦꯡ ꯄꯂꯦꯝ ꯏꯃꯥꯅ ꯈꯩꯔꯒ ꯋꯥꯌꯦꯜ ꯍꯩꯕꯤ ꯊꯥꯡꯖꯕꯤꯅ ꯋꯥꯇꯦꯝꯂꯕ ꯃꯇꯝꯗ ꯑꯄꯥꯝ ꯀꯥꯗ ꯌꯧꯅꯁꯤ, ꯅꯨꯡꯁꯤ ꯀꯥꯗ ꯋꯥꯏꯊꯨꯡꯃꯤꯟꯅꯁꯤ꯫ ꯅꯨꯔꯥ ꯏꯕꯦꯝꯃ, ꯅꯍꯥꯛ ꯍꯜꯂꯣ, ꯃꯁꯤꯅꯤ, ꯄꯥꯎꯈꯣꯡ ꯐꯣꯡꯂꯣ ꯅꯈꯣꯏ ꯑꯅꯤ꯫ ꯂꯩꯁꯅꯥꯅ, ꯏꯅꯝꯃ, ꯏꯅꯝꯃꯒꯤ ꯄꯥꯎꯈꯣꯡꯁꯤ ꯂꯨꯃꯟꯈ꯭ꯔꯦꯗ, ꯀꯗꯥꯏꯗꯒꯤ?
ꯌꯥꯝꯅ ꯂꯥꯏꯕ ꯄꯥꯎꯈꯨꯝꯅꯤꯗ ꯄꯥꯎꯈꯨꯝ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯄꯥꯎꯈꯨꯝꯗꯣ ꯑꯔꯨꯕꯗ ꯆꯟꯅꯗꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯇꯣꯏꯅ ꯎꯕ ꯈꯪꯅꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝꯗ ꯁꯩꯊꯥꯅꯗꯨꯅ ꯆꯟꯅꯕꯅꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯑꯁꯤꯐꯥꯎ ꯈꯪꯗ꯭ꯔꯕꯗꯤ ꯂꯣꯏꯔꯦꯍꯦ ꯂꯩꯁꯅꯥꯒ ꯊꯝꯕꯥꯜꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯀ ꯌꯦꯡꯅꯩ ꯑꯃꯨꯛ ꯍꯥꯏꯗꯩ ꯏꯇꯥ ꯅꯪꯕꯨ ꯈꯪꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯈꯪꯕ꯭ꯔ ꯑꯩ ꯀꯣꯛ ꯉꯥꯎꯏꯗ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯊꯥꯕꯂꯩꯅ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯏꯅꯝꯃ ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯤ ꯂꯨꯃꯟꯈ꯭ꯔꯦꯗ ꯏꯅꯝꯃ ꯑꯗꯨꯝ ꯐꯣꯡꯕꯤꯔꯣ ꯅꯈꯣꯏ ꯐꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯔꯣ ꯉꯝꯂꯔꯣꯏꯗ ꯑꯁꯨꯛ ꯂꯥꯏꯕꯁꯤꯕꯨ ꯑꯩ ꯍꯥꯏꯔꯒꯦꯁꯦ ꯐꯤ ꯁꯥꯕꯕꯨꯅꯤꯗ ꯍꯥ ꯀꯃꯥꯏꯅ ꯁꯥꯕꯤꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯊꯥꯡꯂꯦꯟ ꯏꯃꯥꯟꯒꯤ ꯃꯁꯥ ꯄꯥꯝꯃꯨꯕ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯊꯋꯥꯏ ꯃꯉꯥꯁꯦ ꯄꯥꯝꯃꯨꯕ ꯅꯀꯥꯗ ꯀꯠꯆꯔꯦꯁꯦ ꯂꯧꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤꯅ ꯈꯨꯠ ꯑꯣꯏꯗ ꯄꯥꯏꯔꯤꯕ ꯄꯥꯡꯒꯟꯗꯦꯝ ꯑꯗꯨꯅ ꯌꯦꯠꯂꯣꯝꯗ ꯍꯨꯟꯕꯗꯨꯕꯨꯅꯤ ꯑꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯡꯒꯟꯗꯦꯝ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯏꯅꯗꯤ ꯂꯩꯆꯥꯛ ꯈꯨꯗꯦꯡ ꯁꯥꯕ ꯀꯧꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯥꯏꯗ ꯃꯗꯨ ꯉꯝꯈꯤꯔꯣꯏ ꯅꯨꯡꯁꯤꯕꯤ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯅꯨꯖꯥ ꯏꯕꯦꯝꯃ ꯍꯌꯦꯡ ꯄꯂꯦꯝ ꯏꯃꯥꯅ ꯈꯩꯔꯒ ꯋꯥꯌꯦꯜ ꯍꯩꯕꯤ ꯊꯥꯡꯖꯕꯤꯅ ꯋꯥꯇꯦꯝꯂꯕ ꯃꯇꯝꯗ ꯑꯄꯥꯝ ꯀꯥꯗ ꯌꯧꯅꯁꯤ ꯅꯨꯡꯁꯤ ꯀꯥꯗ ꯋꯥꯏꯊꯨꯡꯅꯁꯤ ꯅꯨꯔꯥ ꯏꯕꯦꯝꯃ ꯅꯍꯥꯛ ꯍꯜꯂꯣ ꯍꯥꯏꯔꯤꯕꯁꯤꯕꯨꯅ ꯅꯨꯄꯤꯗꯨꯅ ꯍꯨꯜꯂꯛꯂꯤꯕ ꯄꯥꯡꯒꯟꯗꯦꯝꯗꯣ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯨꯟꯈꯤꯕ ꯑꯗꯨꯅꯤ ꯍꯌꯦꯡ ꯐꯤ ꯑꯗꯨꯅ ꯀꯛꯂꯨꯕ ꯀꯥꯟꯗ ꯑꯅꯤꯃꯛ ꯇꯥꯏꯁꯤꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯔ ꯃꯇꯝ ꯑꯗꯨꯗ ꯊꯨꯡꯅꯁꯤ ꯍꯥꯏꯔꯤꯕꯅꯤ ꯏꯅꯝꯃꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯐꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯄꯥꯎꯈꯣꯡꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯆꯟꯕꯤꯔꯝꯕ ꯄꯥꯎꯈꯣꯡꯅꯤꯗ ꯌꯥꯝꯅ ꯐꯖꯩꯕꯣ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯥꯎꯈꯣꯡꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯇꯧꯔꯤꯁꯦ ꯃꯇꯝꯗꯤ ꯑꯥ ꯌꯧꯈ꯭ꯔꯦ ꯂꯩ ꯍꯦꯛꯄ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯥꯏꯔꯝꯃꯅꯤ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏꯅꯦ ꯊꯦꯡꯂꯦ ꯏꯅꯝꯃꯗꯤ ꯂꯩꯍꯧꯈꯤꯗꯔꯥ ꯑꯩꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ ꯍꯣꯏ ꯆꯠꯂꯨ ꯂꯩꯁꯅꯥꯒ ꯊꯝꯕꯥꯜꯒꯗꯣ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯅ ꯆꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯃꯥꯕꯨ ꯀꯧꯏ ꯆꯥꯏꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯛꯍꯦꯟꯕꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ ꯆꯪꯂꯛꯑꯣ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯍꯩꯃ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯛꯄꯨ ꯇꯧꯂꯛꯑꯦ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯐꯥꯟ ꯑꯗꯨꯗ ꯍꯦꯛꯇ ꯐꯥꯟꯗꯨꯗ ꯐꯝꯊꯗꯨꯅ ꯍꯪꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯅꯪꯕꯣ ꯍꯣ ꯁꯅꯥ ꯏꯟꯁꯥꯡ ꯇꯦꯛꯇꯦꯛꯄꯥꯜ ꯃꯄꯨꯅ ꯆꯥꯔꯒ ꯃꯅꯥꯏꯅ ꯌꯦꯡꯕ ꯏꯟꯁꯥꯡꯅꯤ ꯀꯔꯤ ꯏꯟꯁꯥꯡ ꯍꯥꯏꯔꯤꯕꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯏꯟꯁꯥꯡꯅꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯕꯤꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯏꯟꯁꯥꯡ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯍꯥꯏꯕꯗꯨꯕꯨ ꯎꯇꯤꯅꯤ ꯀꯩꯅꯣ ꯁꯤꯐꯥꯎꯕ ꯈꯪꯗ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯎꯇꯤ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯅꯤꯡꯂꯛꯄ ꯃꯌꯥꯜ ꯊꯤꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯅꯪꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯑꯕ ꯁꯛꯍꯦꯟꯕꯤꯁꯨ ꯄꯥꯎꯈꯣꯡꯒꯤ ꯃꯑꯣꯡꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏ ꯃꯃꯥꯏꯗ ꯃꯈꯣꯡ ꯄꯥꯟꯕ ꯏꯟꯁꯥꯡ ꯆꯥꯔꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯏꯟꯁꯥꯡ ꯃꯥꯟꯒꯦ ꯑꯁ ꯅꯥꯄꯨ ꯆꯥꯗꯕ ꯃꯃꯥꯏꯗ ꯃꯈꯣꯡ ꯄꯥꯟꯕ ꯏꯟꯁꯥꯡ ꯀꯥꯏꯅ ꯊꯨꯀꯠꯆꯗ꯭ꯔꯥ ꯍꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯃꯍꯥꯎꯗꯤꯅꯦ ꯅꯪꯒꯤ ꯎꯇꯤꯗꯨꯗꯒꯤ ꯌꯥꯝ ꯍꯦꯟꯒꯅꯤ ꯑꯗꯨꯕꯨꯕ ꯀꯔꯤ ꯏꯟꯁꯥꯡꯅꯣꯕ ꯑꯣ ꯆꯥꯔꯦ ꯇꯦꯡꯀꯣꯠ ꯊꯟ ꯆꯥꯗ꯭ꯔꯦ ꯇꯦꯡꯀꯣꯠ ꯊꯟ ꯑꯗꯨꯕꯨꯅꯤꯗ ꯑꯣ ꯊꯔꯣꯏ ꯑꯣꯏꯔꯦ ꯃꯥꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯈꯣꯡ ꯑꯃ ꯆꯠꯂꯛꯀꯦ ꯆꯟꯖꯧꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤꯗꯃꯛꯇ ꯐꯤꯗꯥꯗꯤ ꯆꯥꯎꯅ ꯊꯥꯗꯨꯅ ꯊꯝꯕ ꯀꯩꯅꯣ ꯍꯦꯔꯥ ꯅꯪꯒꯤ ꯄꯥꯎꯈꯣꯡꯁꯤ ꯑꯩꯕꯨꯔꯣ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯣꯏꯗꯅ ꯑꯌꯨꯛꯇ ꯂꯥꯛꯀꯅꯤꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯅꯠꯇꯦꯍꯦ ꯁꯤꯗꯤ ꯄꯥꯎꯈꯣꯡꯅꯤ ꯂꯥꯛꯀꯅꯤꯁꯨ ꯈꯪꯗ ꯂꯥꯛꯑꯣꯏꯁꯨ ꯈꯪꯗ ꯐꯤꯗꯥꯗ ꯄꯪꯊꯥꯗ ꯊꯥꯕ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯀꯩꯅꯣ ꯐꯝꯃꯦꯟ ꯐꯛꯄꯨꯅꯤꯗ ꯀꯃꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯝꯃꯦꯟꯗ ꯑꯗꯨꯝ ꯊꯥꯗꯨꯅ ꯊꯝꯂꯤꯕꯗꯨꯗꯤ ꯅꯠꯇꯦꯍꯦ ꯑꯣꯏꯔꯝꯅꯤꯗ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒꯦꯀꯣ ꯏꯟ ꯊꯥꯕꯕꯨꯅꯤꯗ ꯍꯣꯏꯅꯦꯍꯦ ꯉꯥꯗꯨ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗ ꯑꯗꯨꯝ ꯊꯥꯗꯨꯅ ꯊꯝꯃꯤꯀꯣ ꯑꯗꯨꯅꯤ ꯅꯪ ꯑꯃꯨꯛ ꯆꯠꯂꯣ ꯊꯧꯗꯨ ꯅꯨꯡꯅ ꯈꯥꯗ ꯊꯝ ꯂꯥꯏꯖ ꯏꯁꯤꯡꯅ ꯌꯥꯏꯗ ꯆꯟ ꯄꯥꯃꯦꯜ ꯎꯖꯥꯎꯅ ꯊꯛꯇ ꯊꯣꯡ ꯁꯅꯥ ꯅꯤꯡꯊꯧꯒꯤ ꯉꯥꯟꯅ ꯂꯩ ꯀꯔꯤꯕꯨꯅꯣ ꯏꯃꯥ ꯏꯄꯦꯝꯃ ꯂꯨꯃꯟꯗ꯭ꯔꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯆꯜꯂꯒ ꯂꯣꯏꯔꯦ ꯂꯨꯗꯦꯗ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯐꯣꯡꯉꯗꯤ ꯍꯣꯏꯅꯦꯍꯦ ꯍꯥꯏꯔꯛꯀꯅꯤ ꯅꯪꯒꯤꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯈꯣꯡꯒꯨꯜ ꯃꯦꯂꯩꯔꯥ ꯀꯗꯥꯏꯗꯒꯤꯅꯣꯗ ꯈꯣꯡꯒꯨꯜ ꯃꯦꯂꯩꯒ ꯊꯧꯗꯨꯅꯨꯡꯒ ꯀꯗꯥꯏꯗ ꯃꯔꯤ ꯂꯩꯅꯒꯦ ꯎ ꯀꯥꯏꯅ ꯄꯟꯕꯗꯨꯗ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯅꯠꯇꯦꯕ ꯈꯜꯂꯨ ꯃꯨꯟꯅ ꯈꯪꯗ꯭ꯔꯦꯗ ꯅꯪ ꯐꯣꯡꯂꯣ ꯑꯗꯨꯕꯨꯔꯣ ꯆꯟꯗꯟ ꯅꯨꯡꯗ ꯆꯥ ꯆꯟꯗꯟ ꯇꯛꯄꯕꯨꯅꯤꯗ ꯀꯅꯥ ꯈꯪꯖꯅꯤꯒꯦ ꯑꯗꯨꯗꯤ ꯂꯥꯏꯗ꯭ꯔꯥ ꯑꯩ ꯑꯃꯃꯨꯛ ꯆꯠꯂꯒꯦ
ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯌꯥꯍꯧꯗ꯭ꯔꯤꯕ ꯃꯇꯝꯗꯒꯤ ꯃꯍꯥꯛꯅ ꯏꯔꯨꯖꯔꯛꯄꯁꯤꯅ ꯀꯔꯤꯗꯕꯨ ꯍꯥꯏꯅꯤ ꯐꯖꯅ ꯃꯁꯥꯗꯣ ꯃꯇꯝ ꯆꯪꯅ ꯏꯔꯨꯖꯊꯣꯛꯏ ꯋꯥꯡꯂꯦꯟ ꯄꯨꯡꯒꯣꯏ ꯀꯌꯥ ꯑꯃ ꯏꯔꯨꯖꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯃꯥꯏ ꯃꯃꯤꯠꯇ ꯆꯅꯣꯟ ꯆꯋꯥ ꯏꯔꯪ ꯂꯪꯅ ꯊꯤꯜꯂꯦ ꯍꯥꯏꯔꯒ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯡꯕꯤꯊꯛꯇ ꯑꯩ ꯃꯉꯥꯏꯔꯦ ꯐꯖꯔꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯄ ꯃꯉꯛ ꯃꯅꯤꯡ ꯀꯥꯏꯗꯣ ꯅꯣꯝ ꯅꯣꯝꯅ ꯍꯦꯛꯇ ꯆꯠꯄꯅꯤ ꯑꯗꯨꯕꯨꯅꯦ ꯃꯥꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯥꯕꯨ ꯎꯕꯗ ꯊꯩꯗꯣꯛꯅꯕ ꯃꯥꯕꯨ ꯎꯕꯗ ꯁꯣꯛꯂꯨꯅꯨ ꯁꯣꯛꯂꯨꯅꯨ ꯃꯥꯕꯨ ꯍꯦꯛ ꯁꯣꯛꯂꯨꯔꯕꯗꯤ ꯅꯪꯁꯨ ꯑꯃꯨꯛ ꯏꯔꯨꯖꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯔꯤꯕꯨꯅꯣ ꯃꯇꯝ ꯆꯪꯅ ꯏꯔꯨꯖꯗꯨꯅ ꯂꯥꯛꯆꯔꯤꯗꯣ ꯃꯥꯕꯨ ꯁꯣꯛꯎꯕꯗ ꯃꯤꯗꯣ ꯑꯃꯨꯛ ꯏꯔꯨꯖꯕ ꯇꯥꯗꯣꯏꯕ ꯍꯣꯏ ꯑꯗꯨ ꯀꯩꯅꯣ ꯍꯦꯔꯥ ꯅꯪꯒꯤ ꯄꯥꯎꯈꯣꯡꯗꯣ ꯋꯥꯍꯩ ꯏꯆꯥ ꯆꯥꯗꯦ ꯆꯥꯕꯒꯤꯅꯤ ꯆꯠꯂꯤꯁꯦ ꯂꯨꯏꯗ ꯃꯗꯨ ꯈꯜꯂꯨ ꯃꯨꯟꯅ ꯅꯪꯒꯤꯁꯦ ꯍꯨꯏꯅ ꯑꯃꯥꯡꯕ ꯆꯥꯕꯗꯨꯔꯣ ꯅꯠꯇꯦꯍꯦ ꯀꯗꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯁꯤꯗꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥ ꯄꯜꯂꯦ ꯈꯪꯗ꯭ꯔꯕꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯣ ꯍꯣ ꯂꯩꯌꯣꯜꯂꯨꯕꯗꯒꯤ ꯀꯥꯔꯛꯄ ꯏꯔꯣꯏꯅꯤꯗ ꯏꯁ ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯒ ꯌꯥꯔꯦꯁꯦ ꯑꯩꯁꯦ ꯐꯤ ꯂꯧꯕ ꯂꯥꯛꯏꯅꯤ ꯏꯄꯥꯝꯗ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕ ꯐꯤꯗꯣ ꯃꯗꯣ ꯑꯃꯨꯛꯇ ꯂꯧꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯗꯣꯝꯅ ꯆꯪꯃꯤꯟꯅꯈꯤ ꯅꯨꯄꯥ ꯑꯅꯤꯈꯛꯁꯨ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅꯣ ꯈꯪꯗꯦ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯄꯥꯈꯣꯡ ꯍꯦꯛꯇ ꯆꯟꯅꯔꯛꯏ ꯊꯣꯛꯄꯅ ꯆꯠꯂꯤ ꯇꯥꯈꯣꯡ ꯃꯈꯣꯡ ꯄꯥꯈꯣꯡ ꯀꯩꯅꯣ ꯍꯦꯔꯥ ꯅꯪꯒꯤꯗꯨ ꯄꯥꯈꯣꯡ ꯃꯥꯅꯤ ꯀꯩ ꯐꯣꯡꯉꯨꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯆꯨꯝꯅ ꯃꯁꯠ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯃꯨ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯀꯥꯏꯔꯧꯅꯦ ꯇꯥꯈꯣꯡ ꯃꯈꯣꯡ ꯄꯥꯈꯣꯡ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯈꯣꯡꯅꯤ ꯀꯥꯏ ꯈꯪꯗ꯭ꯔꯕꯣ ꯐꯣꯡꯉꯒꯦ ꯐꯣꯡ ꯇꯥꯈꯣꯡ ꯃꯈꯣꯡ ꯄꯥꯈꯣꯡ ꯍꯥꯏꯗꯤꯅꯦ ꯇꯥꯗꯒꯤ ꯃꯈꯣꯡ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯥꯕꯒꯤ ꯃꯈꯣꯡ ꯍꯥꯏꯕ ꯏ ꯀꯩꯗ ꯆꯥꯅꯔꯤꯒꯤꯗꯨꯕꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯦ ꯄꯥꯈꯣꯡ ꯍꯥꯏꯗꯤꯅꯦ ꯁꯨꯃꯥꯏꯅ ꯐꯖꯕ ꯈꯜꯂꯒ ꯆꯟꯒꯗꯕ ꯑꯩ ꯆꯠꯂꯛꯀꯤ ꯃꯨꯟꯅ ꯊꯥꯎ ꯍꯣꯔ ꯐꯨꯟ ꯀꯩꯅꯣ ꯍꯣꯁꯨ ꯍꯣꯕ ꯐꯨꯟꯁꯨ ꯐꯨꯟ ꯍꯣꯔ ꯐꯨꯟ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯋꯥ ꯅꯠꯇꯦ ꯋꯥ ꯅꯠꯇꯕ ꯅꯠꯇꯦꯕ ꯆꯨꯝꯒꯦꯗꯤ ꯇꯧꯔꯦ ꯃꯨꯟꯅ ꯈꯜ ꯑꯣ ꯈꯪꯉꯦ ꯌꯦꯟꯗꯧ ꯆꯨꯝꯃꯤ ꯈꯔ ꯇꯧꯔꯝꯒꯅꯤ ꯑꯩꯅ ꯑꯃꯨꯛ ꯆꯟꯗꯣꯏꯔꯝꯅꯤꯅꯦ ꯆꯠꯂꯒꯦꯀꯣ ꯃꯃꯥ ꯅꯝꯊꯤꯕꯤꯅ ꯃꯆꯥ ꯔꯥꯙꯤꯀꯥ ꯄꯣꯛꯄ ꯀꯩ ꯏꯔꯥꯏ ꯂꯩꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯄꯥꯎꯈꯣꯡꯁꯤꯕꯨ ꯆꯅꯤ ꯆꯜꯂꯤ ꯑꯣ ꯆꯤꯒꯣꯡ ꯂꯩꯅꯤ ꯆꯨꯝꯃꯤ ꯅꯨꯃꯤꯠ ꯁꯤꯡꯕꯨꯡ ꯀꯌꯥꯅꯤ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤꯅ ꯀꯣꯟꯖꯕ ꯂꯤꯛꯂꯨ ꯇꯠꯈꯤꯗꯨꯅ ꯂꯤꯛꯂꯥꯡ ꯆꯣꯏꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯀꯥꯏꯅꯔꯦ ꯅꯨꯡꯁꯤꯕ ꯎꯅꯔꯦ ꯑꯋꯥꯕ ꯀꯥꯎꯈ꯭ꯔꯦ ꯀꯔꯤꯕꯨꯅꯣ ꯅꯪꯒꯤ ꯄꯥꯎꯈꯣꯡꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯄꯥꯝꯃꯨꯕꯁꯨ ꯀꯥꯏꯅꯕ ꯅꯨꯡꯁꯤꯕꯁꯨ ꯎꯅꯕ ꯍꯣꯏꯅꯦ ꯅꯪꯒꯤꯁꯤ ꯅꯨꯄꯥꯗ ꯍꯥꯏꯔꯒꯅ ꯃꯥꯏ ꯅꯨꯄꯤ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯑꯗꯨꯒ ꯅꯨꯄꯤꯗ ꯍꯥꯏꯔꯒꯅ ꯃꯥꯏ ꯅꯨꯄꯥ ꯁꯤꯈ꯭ꯔꯒꯅ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯕ ꯅꯠꯇ꯭ꯔꯥ ꯅꯠꯇꯦꯕꯁꯦ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯅꯦ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯣꯡꯅꯤ ꯂꯤꯛꯂꯨ ꯂꯤꯛꯂꯥꯡꯒ ꯌꯥꯝ ꯌꯥꯎꯏ ꯅꯪꯒꯤꯁꯦ ꯑꯁ ꯈꯪꯖꯗ꯭ꯔꯦꯗ ꯈꯪꯗ꯭ꯔꯕ ꯍꯣꯡꯕꯤꯔꯣꯔꯣ ꯍꯣꯡ ꯌꯥꯔꯦ ꯁꯤꯅꯤꯗ ꯌꯦꯟꯕꯤꯅ ꯃꯔꯨꯝ ꯀꯣꯟꯕꯅꯤꯗ ꯀꯃꯥꯏꯅ ꯅꯨꯃꯤꯠ ꯁꯤꯡꯕꯨꯡ ꯀꯌꯥꯅꯤ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤꯅ ꯅꯀꯣꯟꯖꯕ ꯍꯥꯏꯕꯁꯤꯅ ꯃꯔꯨꯝ ꯀꯣꯟꯕ ꯂꯩꯔꯦꯗꯅ ꯑꯗꯨꯗꯩ ꯂꯤꯛꯂꯨ ꯇꯠꯈꯤꯗꯨꯅ ꯂꯤꯛꯂꯥꯡ ꯆꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯌꯦꯔꯨꯝ ꯃꯀꯨꯗꯣ ꯃꯆꯦꯠ ꯀꯥꯏꯊꯔꯛꯄꯗꯨꯕꯨꯅꯤ ꯄꯥꯝꯃꯨꯕ ꯀꯥꯏꯅꯔꯦ ꯍꯥꯏꯕꯅ ꯋꯥꯅ ꯊꯝꯖꯔꯛꯄꯗꯣ ꯀꯥꯏꯈꯤꯕꯗꯨꯕꯨꯅꯤ ꯅꯨꯡꯁꯤꯕ ꯎꯅꯔꯦ ꯍꯥꯏꯕꯅ ꯃꯁꯥꯒꯤ ꯁꯦꯡꯅꯨ ꯁꯛꯇꯝ ꯎꯖꯕꯗꯨꯕꯨꯅꯤ ꯑꯗꯨꯒ ꯑꯋꯥꯕ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯅ ꯃꯍꯥꯛꯅ ꯋꯥꯅ ꯀꯣꯟꯖꯕꯗꯣ ꯃꯆꯥ ꯑꯣꯜꯂꯕ ꯀꯥꯟꯗ ꯀꯥꯎꯈꯤꯕꯗꯨꯕꯨꯅꯤ ꯐꯅꯕꯨ ꯐꯖꯔꯤꯅꯤ ꯅꯪꯒꯤ ꯄꯥꯎꯈꯣꯡꯁꯦ ꯍꯩꯇ꯭ꯔꯩꯗꯤ ꯍꯩꯕꯅꯤ ꯌꯥꯝꯅ ꯍꯩ ꯑꯍꯜ ꯑꯣꯏꯔꯕꯤ ꯇꯝꯄꯥꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ ꯄꯥꯈꯣꯡ ꯍꯥꯏꯕ ꯑꯁꯤꯅꯅꯦ ꯈꯨꯟꯅꯥꯏ ꯏꯆꯥꯁꯤꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯃꯊꯧ ꯑꯃ ꯄꯥꯡꯊꯣꯛꯏ ꯑꯉꯥꯡꯁꯤꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯂꯩꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯂꯒ ꯄꯥꯈꯣꯡ ꯆꯟꯅꯗꯨꯅ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩ ꯈꯔ ꯆꯥꯎꯔꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯑꯍꯥꯡꯕ ꯃꯇꯝ ꯐꯪꯕꯗ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛꯁꯤꯡꯗ ꯄꯨꯟꯗꯨꯅ ꯄꯥꯈꯣꯡ ꯆꯟꯅꯗꯨꯅ ꯃꯇꯝ ꯂꯦꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩ ꯑꯋꯥꯕ ꯁꯤꯟꯐꯝ ꯄꯥꯏꯕ ꯃꯇꯝꯗ ꯈꯨꯂꯪ ꯏꯁꯩꯒꯨꯝꯅ ꯁꯛꯅꯗꯨꯅ ꯑꯋꯥ ꯄꯣꯊꯥꯅꯕꯒꯨꯝꯅ ꯄꯥꯈꯣꯡ ꯆꯟꯅꯗꯨꯅꯁꯨ ꯄꯣꯊꯥꯕ ꯌꯥꯏ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯄꯥꯈꯣꯡ ꯌꯥꯝꯅ ꯆꯟꯅꯔꯛꯏ ꯄꯥꯈꯪꯁꯤꯡꯒꯁꯨ ꯆꯟꯅꯔꯛꯏ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯑꯩꯈꯣꯏ ꯏꯄꯨꯍꯣꯏ ꯑꯕꯣꯛꯍꯣꯏꯗ ꯂꯩꯔꯤꯉꯩꯗ ꯄꯥꯈꯣꯡ ꯆꯟꯅꯔꯛꯄ ꯌꯥꯝꯅ ꯎꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯥꯛꯅ ꯎꯗ꯭ꯔꯤ ꯀꯥꯟꯅꯈ꯭ꯔ ꯃꯈꯜ ꯑꯃꯅꯤꯅꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯒꯠꯍꯜꯂꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯗꯤ ꯖꯤꯕꯁꯤꯡꯒꯤ ꯃꯁꯛ ꯃꯑꯣꯡ ꯁꯥꯖꯠꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯈꯪꯍꯜꯂꯤꯕꯅꯤ
ꯃꯁꯤꯅ ꯃꯍꯧꯁꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥꯕꯨ ꯁꯩꯊꯥꯕ ꯇꯝꯃꯤ꯫ ꯍꯩꯁꯤꯡꯅ ꯅꯤꯡꯊꯤꯖꯅ ꯁꯩꯔꯦꯡꯒꯨꯝꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕꯒꯤ ꯃꯍꯩ ꯁꯛꯈꯪꯍꯜꯂꯤ꯫ ꯃꯁꯤꯅ ꯋꯥꯉꯥꯡ ꯋꯥꯇꯥꯗ ꯍꯩꯁꯤꯡꯕꯁꯨ ꯍꯦꯜꯍꯜꯂꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯈꯔꯁꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯣꯡ ꯆꯟꯅꯔꯤ꯫ ꯅꯥꯀꯜ ꯆꯥꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯆꯨꯖꯥꯛꯅꯤ ꯆꯨꯖꯥꯛ, ꯆꯨꯝꯂꯝꯅꯤ, ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯑꯃꯅ ꯄꯤꯛꯂꯤꯉꯩꯗꯅ ꯑꯁꯪꯕ ꯁꯦꯠꯄ, ꯆꯥꯎꯔꯀꯥꯟꯗ ꯑꯉꯥꯡꯕ ꯁꯦꯠꯄ ꯀꯩ? ꯑꯗꯨꯗꯤ ꯃꯣꯔꯣꯛꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯁꯠꯆꯜꯂꯤ꯫ ꯀꯥꯔꯟ ꯅꯟꯊ ꯀꯩꯅꯣ? ꯂꯐꯨꯅꯤꯅ ꯅꯨꯡꯇꯤꯒꯤ ꯀꯥꯏ ꯑꯩꯗꯤ꯫ ꯀꯥꯔꯟꯃꯅꯤ ꯃꯆꯤꯟꯁꯤ ꯊꯤꯔꯤ꯫ ꯀꯥꯏꯅ ꯅꯪ ꯎꯗ꯭ꯔꯣ? ꯌꯥꯔꯁꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯛꯀꯦ꯫ ꯄꯤꯛꯂꯤꯉꯩꯗꯅ ꯐꯅꯦꯛ ꯁꯦꯠꯄ, ꯆꯥꯎꯔꯀꯥꯟꯗꯅ ꯐꯅꯦꯛ ꯊꯣꯛꯄ ꯀꯩꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡꯗ ꯅꯣꯛꯏ꯫ ꯐꯅꯦꯛ ꯊꯣꯛꯄꯒ ꯍꯥꯏꯌꯦ꯫ ꯑꯩ ꯆꯠꯂꯤꯁꯦ ꯄꯥꯎꯈꯣꯡꯅꯤ, ꯉꯝꯃꯗꯤ ꯐꯣꯡꯉꯨꯅꯦ꯫ ꯈꯪꯗꯦ ꯑꯗꯨꯗꯤ꯫ ꯈꯪꯅꯤ ꯈꯪꯗꯅ ꯋꯥꯅꯦ ꯋꯥ꯫ ꯃꯃꯥ ꯑꯃꯈꯛꯅ ꯃꯆꯥꯗ ꯄꯥꯈꯣꯟ ꯁꯤꯈ꯭ꯔꯒ ꯁꯨꯡꯍꯟ ꯍꯜꯂꯛꯇꯕ ꯀꯩꯅꯣ? ꯁꯩꯔꯣꯡ ꯃꯔꯨꯅꯤꯅ ꯑꯗꯨꯗꯤ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯃꯈꯣꯏꯁꯨ ꯑꯍꯜꯁꯤꯡꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯣꯡ ꯆꯟꯅꯩ꯫ ꯄꯥꯎꯈꯣꯡ ꯆꯟꯅꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯂꯣꯏꯔꯦ꯫ ꯊꯥꯏꯅ ꯃꯇꯝꯗꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕ, ꯑꯧꯒ꯭ꯔꯤ ꯆꯣꯡꯕ ꯂꯣꯏꯕ, ꯂꯩ ꯂꯥꯡꯕ, ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯌꯥꯝꯕꯗ ꯄꯥꯎꯈꯣꯡ ꯆꯟꯅꯕꯤ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯟꯅ ꯂꯤꯀꯣꯟ ꯁꯥꯟꯅꯈ꯭ꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯣꯏꯅ ꯑꯁꯨꯝꯅ ꯄꯥꯎꯈꯣꯡ ꯍꯦꯛꯇ ꯆꯟꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯄꯥꯈꯪ ꯁꯥ, ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯈꯣꯡ ꯑꯁꯦ ꯆꯟꯕ ꯍꯧꯖꯔꯒꯦꯀꯣ꯫ ꯍꯧꯕꯤꯔꯣꯅꯤ ꯅꯨꯖꯥꯁꯤꯡ꯫ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯅꯨꯖꯥꯁꯤꯡꯒꯤ ꯄꯥꯎꯈꯣꯡꯗꯣ ꯍꯦꯛ ꯆꯟꯕꯒ ꯐꯣꯡꯂꯒꯦ ꯍꯥꯏꯅ ꯂꯩꯖꯔꯕꯅꯤ꯫ ꯇꯥꯔꯨꯕꯤꯅ ꯄꯥꯎꯈꯣꯡ ꯆꯜꯂꯛꯏ꯫ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯄꯣꯝꯕ ꯂꯩ, ꯆꯥꯛꯆꯥ ꯃꯥꯡꯗ ꯁꯥꯠꯄ ꯂꯩ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯗ ꯀꯦꯟꯅ ꯂꯩ, ꯀꯔꯤ ꯁꯤꯡꯉꯦꯜꯅꯣ? ꯐꯣꯡꯉꯨꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯅꯨꯔꯥ ꯏꯕꯦꯝꯃꯁꯤꯡꯒꯤ ꯑꯌꯨꯛ ꯑꯦꯟꯗꯥ ꯑꯉꯟꯕꯗ ꯂꯥꯏꯕꯛꯇ ꯇꯥꯡꯖꯕꯤ ꯃꯥꯂꯦꯝ ꯂꯩꯁꯥꯗꯨꯅꯤ꯫ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯏꯅꯩ꯫ ꯑꯁ ꯆꯨꯝꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯃꯈꯣꯏꯅ ꯄꯥꯟꯖꯜ ꯃꯁꯤꯡ ꯑꯃꯨꯛ ꯍꯦꯟꯈꯤꯗꯅ ꯅꯨꯄꯥ ꯑꯃꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯠꯂꯛꯏ꯫ ꯏꯃꯥꯒꯤꯗꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯊꯥ ꯑꯣꯏꯖꯔꯤꯕ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯏꯃꯥ ꯀꯣꯟꯅ ꯂꯥꯛꯀꯦ꯫ ꯏꯆꯥ ꯍꯥꯟꯅ ꯈꯣꯡꯗꯣꯏ ꯏꯍꯨꯜꯂꯝꯃꯨ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯨꯝꯅꯩ꯫ ꯀꯔꯤꯒꯤꯅꯣ ꯄꯂꯦꯝ? ꯄꯂꯦꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯅꯆꯥ ꯏꯊꯟꯗ ꯏꯇꯣꯝ ꯆꯠꯄ ꯉꯝꯖꯔꯣꯏ꯫ ꯏꯃꯥꯒꯤ ꯍꯩꯅ ꯃꯇꯨꯡ ꯏꯜꯂꯛꯀꯦ꯫ ꯏꯕꯦꯝꯃ ꯃꯗꯨ ꯌꯥꯔꯣꯏꯅꯦ꯫ ꯏꯆꯥ ꯍꯥꯟꯅ ꯆꯠꯂꯝꯃꯨ꯫ ꯏꯃꯥ ꯁꯣꯏꯗ ꯂꯥꯛꯀꯅꯤ꯫ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯐꯣꯡꯉꯨ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯇꯥꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯋꯥꯈꯜ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯩ꯫ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯁꯤꯕꯣ? ꯈꯪꯗꯦ ꯏꯇꯥ, ꯌꯥꯝꯅ ꯂꯨꯅꯕꯨ ꯆꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ꯫ ꯁꯣꯏꯔꯣꯏꯀꯣ ꯅꯨꯄꯤꯖꯥꯁꯤꯡ, ꯄꯥꯈꯪꯁꯤꯡꯅ ꯉꯝꯖꯈꯤꯕ ꯁꯣꯏꯔꯣꯏ꯫ ꯃꯈꯣꯏ ꯃꯁꯦꯜ ꯈꯟꯖꯥꯟꯅꯩ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯊꯣꯛꯇ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯅꯥ ꯑꯣꯏꯕꯤꯁꯥ, ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯣꯅꯦ꯫ ꯃꯦꯂꯩꯅ, ꯇꯝꯕ ꯑꯣꯏꯕꯁꯥ, ꯅꯈꯣꯏꯒꯤ ꯄꯥꯎꯈꯣꯡꯗꯣ ꯐꯣꯡꯕ ꯉꯝꯖꯗ꯭ꯔꯦ꯫ ꯐꯣꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ? ꯑꯍꯣꯏ, ꯅꯈꯣꯏꯅ ꯑꯗꯨꯝ ꯐꯣꯡꯕꯤꯔꯣ꯫ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯁꯤꯡꯉꯦ ꯂꯩꯄꯥꯛ ꯂꯩꯅꯤ꯫ ꯅꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ꯫ ꯏꯇꯥ, ꯍꯟꯗꯛꯇꯤ ꯈꯔ ꯂꯨꯕ ꯆꯟꯁꯤꯀꯣ꯫ ꯃꯈꯣꯏꯅ ꯐꯣꯡꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯆꯟꯁꯦꯕ꯫ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯠ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ, ꯊꯥꯡꯂꯦꯟ ꯑꯣꯏꯕ ꯃꯥꯟꯖꯧꯑꯣ꯫ ꯄꯥꯝꯃꯨ ꯅꯪꯕꯨ ꯂꯧꯒꯦ꯫ ꯄꯥꯝꯃꯨ ꯅꯪꯒ ꯆꯤꯂꯣꯛꯅꯖꯒꯦ ꯍꯥꯏꯗꯅ ꯈꯣꯏꯅꯧ ꯏꯇꯥꯔꯣꯏꯁꯤꯡ ꯍꯧꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯋꯥꯡꯂꯦꯟ ꯃꯇꯝ ꯑꯁꯤꯗ ꯄꯥꯝꯃꯨ ꯅꯪꯒ ꯎꯅꯔꯤ꯫ ꯄꯥꯝꯃꯨ ꯅꯍꯥꯛ ꯍꯜꯋꯥꯏꯈ꯭ꯔꯣ꯫ ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯂꯨꯕ ꯄꯥꯎꯈꯣꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯋꯥ ꯇꯥꯅꯩ꯫ ꯄꯥꯝꯃꯨꯕꯨ ꯂꯧꯕꯁꯨ ꯆꯠꯄ, ꯎꯔꯒꯅ ꯍꯜꯂꯨ ꯍꯥꯏꯕ, ꯑꯗꯨꯒ ꯄꯨꯁꯨ ꯄꯨꯔꯛꯄ꯫ ꯃꯥꯒꯤꯁꯤ ꯃꯐꯩ ꯑꯃ ꯌꯥꯎꯔꯤ꯫ ꯍꯣꯏꯅꯦ, ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤ꯫ ꯃꯥꯒꯤꯁꯤ ꯃꯥꯅ ꯆꯟꯕ ꯁꯣꯏꯔꯤꯖꯥꯠꯂꯣ? ꯑꯩꯁꯨ ꯁꯣꯏꯕ ꯃꯥꯟꯁꯤꯜꯂꯦꯕꯣ꯫ ꯅꯨꯄꯤꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯍꯧꯔꯞꯅ, ꯍꯣ ꯁꯣꯏꯖꯗꯦꯀꯣ, ꯆꯨꯝꯅ ꯆꯟꯕ ꯄꯥꯎꯈꯣꯡꯅꯤ, ꯃꯨꯟꯅ ꯈꯜꯂꯒ ꯐꯣꯡꯕꯤꯌꯨ꯫ ꯅꯪ ꯈꯪꯗ꯭ꯔ ꯅꯪ ꯈꯪꯗ꯭ꯔ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯍꯪꯇ ꯍꯪꯅꯔꯤ꯫ ꯈꯪꯉꯤ ꯍꯥꯏꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ, ꯑꯗꯨꯅ ꯈꯨꯝꯕ ꯇꯥꯔꯦ꯫ ꯅꯨꯔꯥꯁꯤꯡ, ꯄꯥꯎꯈꯣꯡ ꯐꯣꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣই꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯣꯡꯂꯒꯦꯀꯣ꯫ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯅꯣꯡ ꯆꯨꯔꯛꯄꯕꯨꯅꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯑꯃꯨꯛ ꯄꯥꯎꯈꯣꯡ ꯆꯜꯂꯛꯏ꯫ ꯀꯣꯀꯥꯏ ꯃꯣꯏꯔꯥꯡ ꯑꯌꯥꯉ, ꯍꯤꯊꯥ ꯊꯧꯃꯩ ꯑꯆꯣꯡꯉ ꯀꯔꯤꯕꯨꯅꯣ? ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯈꯪꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯕꯨ ꯑꯁꯤꯒꯨꯝꯕ ꯄꯥꯎꯈꯣꯡꯁꯦ ꯆꯟꯅꯤ ꯍꯥꯏꯅ ꯆꯜꯂꯤ꯫ ꯅꯨꯄꯤ ꯈꯨꯗꯤꯡꯅ ꯃꯗꯨꯒꯨꯝꯅ ꯁꯤꯟꯊꯥ ꯄꯥꯡꯅꯕꯅꯤ꯫ ꯍꯣ ꯄꯥꯎꯈꯣꯡ ꯑꯗꯨꯗꯤꯅꯦ, ꯇꯔꯦꯡ ꯌꯣꯠꯇ ꯃꯣꯏꯊꯥꯞ ꯅꯥꯏꯕꯅꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯆꯨꯝꯈ꯭ꯔꯦ꯫ ꯑꯅꯤ ꯑꯅꯤ ꯄꯥꯟꯖꯜ ꯃꯥꯟꯅꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯖꯩ꯫ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯇꯥ ꯂꯨꯋꯥꯡꯂꯩ꯫
Nang amu saludana. Aru pakong mo sansiloba. Luwang lay na pakong salay. Layrang na lay sakhe labasu. Singe lay na mawhatpi. Chikla oy na pok na lay. Yeng bada pokning huna lay. Singe lay sak yeng bada na. Kubum tong sama na lay. Layrang lay su yeng laga na. Sana hing ba man balay. Singe lay unong dana. Naukun tong zawril man balay. Singel marong na tara humdoy long na lay. Laysak na pukning nungolhan ba layrang ni. Singel kari layrang na pongbiyo. Asihay do na pamtay mahanghik pamtabaga. Nupa masat hawgalagto na makut masa yaw na hayray. Adungay nungay kamba mahak na. Tangjing singzaw ka do na tangjing lay da kat na mihikiba. Singel marong nung bilay do ni. Singel giming na. May laylays na nung zumpal. Kadamba di lay nungsi. Nupasing na sungkri asum na makoy maselado mathang pakong sanarakli. Makatarak po ay na nupasing na mo pakong salay. Kangla kare jainapi. Tanglina nare haktangpi. Siri singkumpi karino. Lubadagi lubu pakong haibado oikri handag sunupi singdo pakong asipong mangamtri. Aruba ngakta sankiba na pakong aptapong mangamtrida. Adudi pongzarage ko sanaw inim sa singse. Ho pongbiro lo yumba lugun nida. Hayma. Ngasaydagi tumileraman nupido pughawgatuna makoy na ngamdaba yade haybagi matada mana khangzaba pakong adubu salay. Patyay kada satpilay. Lamyay kada ongbilay. Layrang magi mautabu yenglaga na pakang sing na paiba sajay man balay. Layrang magi laynatabu yenglay hayraga na ipaibungo na paiba tangsang man balay. Layrang na manapumli kanda na Koro man lay. Singil man satlaglaga na tebang suman lay. Kari layrang no. Nupa man sat hayri. Singil tambal ni kay nuduri. Nupi man na makol konsil do karasing tarap daw na. Nate! Karam na natriba. Tambal gi manabo tangsang man na brada. Huy ni, mandi ko. Atu di kari. Makoy masyan among wakan nay. Pakum tiba luna thokri. Matam na suting silat. Nupi sing na pakong ponglay. Singil magi koloy di kumbirey ka ubani. Nahanu pa masani kaksu pakong gimo makal amoy na asum na sanari ama nasali. Nang bupugi hay bani kangra. Masida tari ba nupa na wakal oy dun hik hangi. Kanana. Maduda pakong sali ba nupa na makubang na set hado na hay. Lapuna. Asigo makal gi pakong asisu ikoy kunay da sanay. Pakong san na ba matamda matong sadaw pakong su janadaba nate nupado na mong kasali. Maninglom na sa ba, mamanglom na sa paba, karino. O taroy suba, sumi-sumi. Lai di lai, kurumba yada ba lai karino. Kang de do di. Kang da bro siyangke. Lai kudi mag, nuwi na kurumba yay kayo. Hawsiki ay na harisi di kurumba yada ba lai na hemni. Kang drada, kari lai na isi. Nok to na pong lai. Laitang nida. Laitang ay di tumok to. Ay yung salake do di. Karigumba sina siram labadi siram loy dabani. Ay na siyaw dabay ni. Hangsi ay na sirisi. Karigo. Dok ngam na lai badubo. Payasib ni kayo. Nang diyam hay ni. Hay tradi kayo. Ay di ay ko ibugi managta toy na lay. Ahal sige managta toy na lay base. Ay sigo makana ba lay sumaya mo kang mangampi. Amang salaw ni do di. Kandi yam kan nung dinatab. Makoy siyam na somba, lining mabidi na taba. Utag ta sutom do layba, usik na taba kari. Kandigan mo ko, nung dinataba. Utag ta sutom ba, makoy somba. Ato di nanggido, ay nasungkan ba da, kong nang gimarado. Ado, makoy, natra. Nate, ay na, sigaduga, amtama nate. Ado nataba. Ato, di, konggon melay. Udaw ba nina, udatong mga sakman. Marado na makoy ni. Natin, adubo, nung dong nakan. Kangdrida do di. Hayragi ko, yubi nida. Huy ni, nairam gani do makoy di. Layray hangtong kayo. Kangdi. Kung siyang kokpay. Ado di, pukang bina, sura upa kayo. Kariba nang gito. Pukang bina sura upa ba. Ira, matubo layba ni. Layba ni salisi. Kangdi, sibu pa kung ni kayo. Kangdre na, kangdi po. Kawo kang bunida. Sumi-sumi. Amaga sa laki. Tamba oy binupa ni kag na sanalok nung dagi kik na law na.
ꯂꯪꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯗꯨꯗ ꯂꯝꯈꯥꯡꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯇꯝꯕ ꯅꯨꯄꯥ ꯃꯉꯥꯅ ꯃꯈꯣꯏꯅꯤꯗꯨꯕꯨ ꯇꯥꯞ ꯐꯥꯔꯦ ꯍꯥꯏꯔꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕ ꯀꯩꯅꯣ? ꯅꯣꯏꯌꯦ ꯅꯪꯒꯤꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯄꯥꯈꯣꯡꯅꯤꯗ, ꯊꯤꯔꯥꯏꯅꯤ ꯁꯤꯗꯤ꯫ ꯈꯪꯗ꯭ꯔꯤꯕꯣ? ꯍꯥꯏꯔꯒꯦ ꯍꯥꯏꯔꯣꯡ ꯅꯞꯁꯤꯠꯄꯕꯨꯅꯤꯗ꯫ ꯑꯣ ꯍꯣꯏꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯄꯥꯈꯣꯡ ꯑꯁꯤꯅ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯕ ꯄꯤꯕꯗ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯊ꯭ꯋꯥꯏꯕꯨꯁꯨ ꯀꯟꯅꯕ ꯂꯝꯕꯤ ꯑꯣꯏ꯫ ꯇꯝꯄꯥꯛꯅ ꯍꯥꯏꯔꯤ ꯃꯔꯥꯜ ꯂꯩꯔꯕ ꯁꯤꯗꯧꯔꯕ ꯑꯉꯥꯡ ꯑꯣꯟꯕꯒꯤ ꯆꯩꯔꯥꯛ ꯐꯪꯂꯕ ꯃꯍꯥꯛꯅꯅꯦ ꯁꯤꯔꯝꯗꯥꯏ ꯄꯨꯡꯖꯥꯗꯨꯗ ꯅꯤꯡꯊꯧꯗ ꯄꯥꯈꯣꯡ ꯑꯃ ꯆꯟꯗꯨꯅ ꯃꯗꯨꯕꯨ ꯐꯣꯡꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯁꯤꯖꯒꯦ, ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯃꯍꯥꯛꯅ ꯆꯟꯕ ꯄꯥꯈꯣꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏ ꯍꯤꯡꯕ ꯌꯥꯏ꯫ ꯃꯁꯤꯅ ꯄꯥꯎꯈꯣꯡꯒꯤ ꯀꯥꯟꯅꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤꯗꯨ ꯃꯍꯥꯛꯅ ꯋꯥꯏꯔꯨꯕ ꯐꯤ ꯑꯗꯨ ꯊꯤꯟꯗꯣꯛꯄ ꯑꯃꯨꯛ ꯂꯥꯛꯏ꯫ ꯆꯥꯏꯕꯤꯗ ꯍꯥꯏ, ꯁꯤ ꯐꯤꯗꯨꯅꯤ, ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯁꯤꯡꯖꯨꯁꯨ ꯂꯩꯔꯛꯏ, ꯁꯤ ꯆꯥꯁꯤ꯫ ꯐꯔꯦꯗꯥ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯗꯣ ꯂꯩꯔꯝꯃꯤꯅꯤ, ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯆꯥꯎꯔꯁꯤ꯫ ꯍꯣꯏ꯫ ꯁꯪꯒꯣꯏꯗ ꯃꯈꯣꯏꯅꯤ ꯐꯝ ꯊꯝꯃꯤꯟꯅꯔꯦ, ꯁꯤꯡꯖꯨꯗꯨ ꯐꯖꯅ ꯇꯣꯠꯇꯨꯅ ꯆꯥꯕ ꯍꯧꯔꯦ꯫ ꯑꯃꯨꯛ ꯍꯥꯏꯅꯩ, ꯅꯍꯥꯟꯒꯤ ꯄꯥꯈꯣꯡ ꯆꯟꯅꯕꯗꯣ ꯑꯃꯨꯛ ꯁꯥꯟꯅꯁꯤ, ꯆꯟꯅꯁꯦꯕ꯫ ꯁꯤꯡꯖꯨꯁꯤ ꯆꯥꯔꯒ ꯄꯥꯈꯣꯡ ꯆꯟꯅꯁꯦꯅ ꯊꯑꯣꯏꯅ ꯂꯩꯔꯛꯏꯅꯤ ꯈꯪꯉꯕ꯭ꯔꯥ? ꯌꯥꯏꯌꯦ ꯆꯟꯅꯁꯤ, ꯅꯪ ꯍꯥꯟꯅ ꯆꯜꯂꯧꯅꯤ꯫ ꯆꯜꯂꯒꯦꯀꯣ꯫ ꯋꯥꯔꯛꯀꯤ ꯊꯣꯏꯕꯤ ꯑꯉꯧꯕꯤ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯄ, ꯑꯉꯥꯡꯕ ꯁꯦꯠꯀꯦ ꯃꯅꯤꯡ ꯇꯧ, ꯑꯉꯧꯕ ꯁꯦꯠꯀꯦ ꯃꯈꯥ ꯇꯧ꯫ ꯀꯔꯤꯅꯣ? ꯇꯔꯦꯡ ꯃꯆꯥꯅꯤ꯫ ꯑꯁ ꯆꯨꯝꯈ꯭ꯔꯦꯅꯦ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯛꯑꯒꯦꯀꯣ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯈ꯭ꯔꯕ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯗ ꯂꯩ꯫ ꯏꯁꯤꯡ ꯑꯉꯥꯡꯕꯗ ꯊꯛꯇꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏꯁꯤ ꯍꯤꯡꯏ꯫ ꯑꯩꯈꯣꯏꯁꯤ ꯀꯅꯥ ꯀꯅꯥꯅꯣ? ꯁꯛꯍꯦꯟꯕꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ, ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯍꯣꯠꯇꯨꯅ꯫ ꯑꯣ, ꯀꯣꯛꯇ ꯂꯩꯕ ꯍꯤꯛꯅꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯑꯉꯧꯕ ꯆꯤꯡꯈꯣꯡꯗ ꯄꯣꯝꯕ ꯂꯩ, ꯃꯥꯂꯦꯝ ꯇꯝꯄꯥꯛꯇ ꯁꯥꯠꯄ ꯂꯩ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯂꯩ꯫ ꯁꯤꯡꯍꯦꯜ ꯀꯔꯤ ꯂꯩꯔꯥꯡꯅꯣ? ꯅꯪꯒꯤꯗꯣ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯅ ꯌꯩꯕꯗ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯂꯩ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯄꯨꯡ ꯃꯥꯄꯜ ꯁꯥꯠꯄꯤ? ꯅꯠꯇꯦꯕ꯫ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯊꯣꯛꯇꯕ ꯑꯍꯤꯡꯗ ꯁꯥꯠꯄꯤ ꯁꯤꯡꯒꯥꯔꯩ? ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤꯗꯣ ꯅꯨꯃꯤꯠ ꯎꯕ ꯌꯥꯗꯕ ꯂꯩ ꯑꯣꯏꯗꯣꯏꯅꯦꯕꯀꯣ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ꯫ ꯈꯪꯗ꯭ꯔꯕꯣ? ꯈꯪꯗ꯭ꯔꯦꯗ꯫ ꯎꯟꯅꯦ, ꯎꯟ꯫ ꯑꯣ ꯍꯣꯏꯅꯦ, ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯅ ꯌꯩꯕꯗ ꯇꯨꯝꯃꯤꯀꯣ꯫ ꯐꯨꯝ ꯊꯥꯡꯒꯣꯜ ꯀꯩꯅꯣ? ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦꯕꯣ꯫ ꯉꯥꯔꯤꯜꯅꯦ, ꯃꯪꯎꯖꯥꯎ, ꯃꯅꯥ ꯇꯔꯒꯨꯞ ꯇꯔꯦꯡ, ꯃꯄꯥꯜ ꯖꯩꯄꯨꯔ, ꯃꯍꯩꯅ ꯀꯥꯡꯗ꯭ꯔꯨꯝ ꯀꯔꯤꯅꯣ? ꯏꯃꯥ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯗꯤ ꯅꯨꯄꯤ ꯑꯔꯣꯏꯕꯤꯅꯦꯍꯦ꯫ ꯈꯔꯁꯨ ꯑꯔꯥꯏꯕ ꯆꯟꯅꯁꯤ ꯀꯩꯅꯣ? ꯈꯜꯂꯨꯅꯤ ꯃꯨꯟꯅ, ꯏꯔꯥꯏ ꯂꯥꯏꯕꯅꯤ꯫ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ꯫ ꯍꯣ, ꯁꯩꯗ꯭ꯔꯥꯛꯅꯦ, ꯁꯩꯗ꯭ꯔꯥꯛꯁꯤꯕꯨ ꯍꯦꯛ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ? ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯑꯗꯨꯕꯣ? ꯑꯔꯥꯏꯕ ꯑꯃ ꯆꯜꯂꯛꯀꯦꯁꯦ, ꯑꯃꯅ ꯑꯅꯤ ꯊꯣꯛꯄ ꯀꯩꯅꯣ? ꯑꯗꯨꯗꯤ ꯍꯋꯥꯏꯅꯤ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯅꯪꯒꯤ ꯑꯁꯤꯕꯗꯣ ꯈꯖꯤꯛꯇ ꯂꯧꯈꯤꯒꯦ, ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯒ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦ꯫ ꯀꯔꯤꯅꯣ? ꯅꯪꯒꯤꯗꯨꯅ ꯍꯦꯟꯅ ꯂꯥꯏꯈ꯭ꯔꯦ, ꯄꯌꯥ ꯁꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯁꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯄꯥꯝꯕꯤ ꯑꯃ, ꯃꯀꯥ ꯑꯅꯤ, ꯀꯥꯔꯣꯡ ꯑꯅꯤ, ꯃꯁꯥ ꯅꯤꯄꯥꯜ, ꯃꯅꯥ 64 ꯄꯥꯟꯕ ꯀꯩꯅꯣ? ꯍꯦꯔꯥ, ꯃꯅꯥ 64 ꯄꯥꯟꯕꯗꯨꯕꯨ ꯀꯅꯥꯅ ꯊꯤꯕ ꯉꯝꯗꯣꯏꯅꯣ? ꯅꯪꯒꯤꯗꯣ ꯃꯊꯧ ꯂꯩꯇꯕ ꯃꯤꯒꯤ ꯄꯥꯎꯈꯣꯡꯅꯤꯗ꯫ ꯃꯨꯟꯅ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯃꯗꯨ ꯂꯥꯝꯕ ꯐꯪꯉꯣꯏꯗ꯫ ꯑꯗꯨꯗꯤ ꯅꯪ ꯈꯪꯗ꯭ꯔꯦ? ꯈꯪꯗ꯭ꯔꯦꯕꯣ? ꯍꯥꯏꯔꯒꯦꯀꯣ, ꯂꯨꯄꯥꯅꯤꯗ꯫ ꯁꯤꯡꯖꯨꯗꯨꯁꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ, ꯄꯥꯈꯣꯡ ꯆꯟꯅꯕꯗꯨꯁꯨ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯈꯣꯡ ꯆꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯏꯔꯩ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯍꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ ꯂꯝꯕꯤ ꯑꯃꯅꯤ ꯃꯁꯤ꯫ ꯇꯝꯄꯥꯛꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯅ ꯍꯥꯏ, ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯅꯦ, ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯈꯟꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯄꯥꯎꯈꯣꯡ ꯆꯟꯅꯕꯒꯤ ꯊꯕꯛꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯈꯟꯒꯠꯇꯨꯅ ꯃꯅꯥ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯆꯥꯡꯌꯦꯡꯅꯕꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯅꯔꯝꯃꯤ꯫ ꯐꯔꯦ ꯁꯤꯃ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯁꯨ ꯄꯥꯕꯨꯡꯈꯣꯏ ꯀꯧꯔꯨꯔꯒꯦ꯫ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ, ꯄꯥꯕꯨꯡ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯂꯁꯤ꯫ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤꯅꯤ? ꯃꯥꯁꯨ ꯍꯦꯛꯇ ꯃꯅꯦꯝꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯀꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯌꯥꯏꯗ
ꯍꯦꯂꯣꯏ ꯃꯉꯥꯅꯤ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕ ꯏꯟꯁꯥꯡꯅꯤ, ꯍꯥꯎꯗꯣꯏ ꯆꯥꯅꯤ ꯄꯥꯕꯨꯡ, ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯥꯎꯔꯦꯟꯅ ꯍꯥꯏꯖꯩ꯫ ꯀꯔꯤꯅꯣꯅꯦ ꯏꯃꯨꯡꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ? ꯂꯩꯁꯅꯥꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯑꯕꯣꯛ, ꯑꯉꯥꯎꯐꯣꯛꯁꯨ ꯆꯔꯥ ꯅꯨꯡꯈꯠꯅꯩ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯑꯣ, ꯑꯉꯥꯎꯕꯅ ꯇꯧꯕ ꯊꯕꯛꯁꯨ ꯁꯤꯡꯊꯥꯅꯕ ꯐꯩ ꯍꯥꯏꯔꯤꯅꯤꯗ꯫ ꯑꯣ, ꯑꯗꯨꯒ ꯅꯥꯝꯃ ꯍꯥꯏꯔꯤꯉꯩꯗ ꯌꯥꯗ꯭ꯔꯒ ꯄꯥꯕꯣꯠ ꯂꯣꯜꯂꯀꯥꯟꯗ ꯌꯥꯕ ꯍꯥꯏꯁꯤꯗꯤ? ꯑꯗꯨꯅꯅꯦ, ꯊꯕꯛ ꯑꯃ ꯐꯅꯕ ꯇꯧ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒ ꯐꯠꯇ꯭ꯔꯀꯥꯟꯗ ꯇꯧꯕ ꯇꯥꯕꯗꯨꯕꯨꯅꯤ꯫ ꯑꯣ, ꯏꯕꯣꯛꯅ ꯍꯥꯏꯗꯧꯕ ꯋꯥꯍꯩꯕꯕꯨ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯈꯣꯡ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ꯫ ꯅꯍꯥ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯄꯨꯝꯕ ꯈꯪꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯄꯥꯎꯈꯣꯡ ꯑꯃꯅ ꯈꯨꯟꯅꯥꯏ ꯑꯃꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ, ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯁꯛ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯣꯛꯈꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯄꯥꯎꯈꯣꯡ ꯑꯃꯇꯪ ꯆꯟꯖꯔꯝꯒꯦ, ꯃꯗꯨꯗꯤ ꯊꯔꯣ ꯅꯪ ꯄꯣꯛꯄꯗꯒꯤ ꯏꯃꯥꯗꯤ ꯊꯋꯥꯏ ꯃꯥꯡꯖꯔꯦꯗꯣ ꯃꯌꯥꯝꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕꯤꯔꯛꯎ꯫